ngasi ekoi project wari gi guest se yam na hawriba bodybuilder the main physics competition the Manipur gi mai pro kraba Wasim Chesam Wasim koi wari project the Wasim bu taram nok chali Thank you. duga aham da Wasim le yam na hawri chahi kunmari mga su da zungai ri ko aduga competition me am zu mai park re hadi Mr Manipur ahum lak tagre aduga kai latest in haita di Mr Asia da bronze medal 2023 da lawraga la adu mamang da Mr Khamba Mr Imphal East ki title su lawre aduga Mr India da su fourth position oina men physics category taraga North East ki na hamba sanaroi oina su mai palakre adugi da congratulations akoi side tagi Thank you. the aham question je Wasim ngasai bodybuilding torok pa je akoi na ji yeng pa matam da Wasim gi 2017 18 dagi aduga 2020 21 sibok suri am change ma la ki ba koi social media da yeng ma matam da sigi matang je me am jo haina le bodybuilding je thamoi kai ba dagi sana gi ba speed game ne kai na the Wasim gi di history kai story gum lai ba si matang se da ai yo ne bro aina sigi bodybuilding profession da sang ma je now I haksang yam param me da haksang je haide nungsina humma da faida hogi da ta haide amai torom da sum haksang je paw da mayam so mi gi image da di nisa sa bani guli sa bani legi number 4 ka pani ta habi ba ada masim mayam so overcome thoma ba da gym chat pani da mayam je kino tong da ba da hana de push up gum ba kino gum yam pam je sana go sajin to ba da ada mana horaga ai je gym je dum tek ꯆꯠꯄ ꯍꯧꯔꯛꯄꯅꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯝ ꯍꯧꯔꯦ ꯉꯁꯥꯏ ꯈꯔ ꯑꯁꯤꯒꯤ ꯍꯧꯖꯤꯛꯁꯨ ꯄꯟꯕꯤꯔꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯌꯥꯝ ꯄꯥꯔꯝꯃꯦ ꯑꯗꯨꯅꯁꯨ ꯃꯌꯥꯝꯅꯁꯨ ꯉꯁꯥꯏ ꯁ꯭ꯇꯤꯛꯃꯥ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯅꯣꯛꯅꯕꯤꯕ ꯃꯌꯥꯝ ꯅꯪꯅ ꯇꯣꯟꯅꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯁꯨ ꯊꯦꯡꯅꯩ ꯈꯔ ꯅꯣꯏꯒꯔ ꯅꯣꯏ ꯍꯥꯏꯂꯛꯅꯕ ꯃꯌꯥꯝ ꯀꯪꯒꯗ ꯃꯌꯥꯝ ꯀꯪꯍꯦꯜꯂꯛꯅꯕ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯇꯧꯔꯒ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯀꯝꯄꯤꯇꯤꯁꯟꯁꯦ ꯕ꯭ꯔꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯀꯦ ꯍꯥꯏꯕꯗꯤ ꯇꯧꯗꯦ ꯁꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅꯕ ꯐꯤꯠꯅꯦꯁ ꯑꯗꯨꯝ ꯁꯥꯟꯅꯖꯕꯅꯦꯗꯤ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯣꯏꯈꯠꯍꯟꯒꯦ ꯍꯥꯏꯅꯀꯣ ꯑꯗꯨꯗ ꯃꯌꯥꯝ ꯖꯤꯝꯗ ꯆꯠꯂꯕꯅꯤꯅ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯖꯤꯝ ꯑꯁꯤꯗꯗꯤ ꯃꯁꯥ ꯆꯥꯎꯕ ꯍꯛꯆꯥꯡ ꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯨ ꯎꯔꯒ ꯁꯨꯝ ꯑꯩꯉꯣꯟꯗ ꯃꯣꯇꯤꯚꯦꯠ ꯂꯥꯛꯄꯗ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯁ꯭ꯇꯦꯖꯇ ꯂꯦꯞꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯃꯣꯇꯤꯚꯁꯤꯗ ꯑꯗꯨꯝ ꯑꯩ ꯁ꯭ꯇꯦꯖꯇ ꯀꯥꯔꯛꯄꯅꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯂꯛꯄ ꯍꯧꯕꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯊꯣꯛꯂꯛꯄ ꯍꯧꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯩꯅ ꯊꯣꯛꯂꯛꯄꯁꯦ 2019ꯒꯤ ꯅꯝꯕꯣꯜꯗ ꯀꯣꯔꯤ ꯐꯥꯕ ꯑꯝꯕꯥꯅ ꯁꯤꯟꯕ ꯑꯃ ꯂꯩ ꯁꯤꯗ ꯊꯣꯛꯂꯛꯄꯁꯤꯗ ꯑꯗꯨꯝ ꯑꯍꯥꯟꯕ ꯊꯣꯛꯄꯅꯤꯅ ꯑꯗꯨꯝ ꯃꯤꯊꯤꯁꯨ ꯇꯥꯏꯕ ꯑꯍꯥꯟꯕ ꯊꯣꯛꯄꯁꯤꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯦꯞꯄꯦ 2019ꯒꯤ ꯁꯤꯗꯁꯨ ꯇꯣꯞ 10ꯗ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯑꯗꯨ ꯃꯇꯨꯡꯁꯤꯗ ꯀꯩꯅꯣ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯂꯩꯁꯟꯈ꯭ꯔꯦ ꯂꯩꯁꯜꯂ ꯃꯇꯨꯡꯁꯤꯗ ꯀꯣꯔꯣꯅꯥ ꯍꯦꯛ 2020ꯁꯤꯗꯤ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯀꯝꯄꯤꯇꯤꯁꯟꯁꯨ ꯁꯤꯟꯗ꯭ꯔꯦ ꯑꯗꯨꯒ 2021ꯒꯤ ꯀꯣꯔꯣꯅꯥ ꯐꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯁꯤꯗꯩ ꯂꯦꯞꯄ ꯍꯧꯔꯛꯑꯦꯕ ꯉꯁꯥꯏ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯉꯁꯥꯏ ꯑꯃꯅ ꯕꯣꯗꯤ ꯏꯃꯦꯖꯀꯤꯁꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯝꯄꯤꯇꯤꯁꯟꯗ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯂꯥꯛꯑꯒ ꯂꯦꯞꯄ ꯍꯧꯔꯛꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯊꯣꯛꯄꯗꯗꯤ ꯑꯗꯨꯝ ꯄꯣꯖꯤꯁꯟ ꯂꯧꯕ ꯉꯝꯗꯕ ꯌꯥꯎꯔꯛꯇ ꯐꯥꯏꯅꯦꯂꯤꯁꯇ ꯑꯣꯏꯕ ꯉꯝꯗꯕ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯁꯨ ꯑꯗꯨꯝꯗꯤ ꯂꯩꯔꯝꯗꯣꯏꯅꯦ ꯑꯩꯅ ꯊꯣꯛꯆꯩ ꯀꯝꯄꯤꯇꯤꯁꯟꯁꯦ ꯀꯩꯅꯣꯝ ꯇꯥꯒꯦꯅ ꯊꯣꯛꯂꯛꯏꯅꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯔꯤꯖꯦꯛꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯪꯒꯤ ꯗꯥꯎꯟ ꯐꯦꯁꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯑꯣꯚꯔꯀꯝ ꯇꯧꯒꯦ ꯑꯍꯥꯟꯕ ꯊꯣꯛꯄꯁꯦ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅꯁꯨ ꯊꯣꯛꯄꯅꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖ ꯀꯥꯕꯗ ꯊꯛꯀꯠꯇꯅꯕꯅꯀꯣ ꯑꯗ ꯁꯤ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯗꯤ ꯏꯀꯥꯏꯕꯗꯤ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯗꯤ ꯃꯤꯊꯤ ꯇꯥꯕ ꯍꯥꯏꯁꯤꯅꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯆꯥꯡꯗꯨꯗꯤ ꯀꯩꯁꯨ ꯌꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯕꯅꯤꯅ ꯅꯣꯂꯦꯖꯁꯨ ꯀꯩꯁꯨ ꯂꯩꯇꯕ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡꯒ ꯇꯥꯟꯅꯕꯗꯁꯨ ꯑꯍꯥꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯃꯣꯏꯅꯕꯨꯗꯤ ꯃꯣꯇꯤꯚꯦꯁꯟ ꯑꯗꯨꯝ ꯄꯤꯕꯤꯕꯀꯣ ꯃꯣꯇꯤꯚ ꯑꯗꯨꯝ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯊꯪ ꯑꯃꯨꯛ ꯀꯟꯅ ꯍꯣꯠꯅꯔ ꯂꯣꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏ ꯏꯀꯥꯏꯈꯤꯕ ꯍꯥꯏꯔꯒꯗꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ 2019 ꯊꯣꯛꯄꯁꯦ ꯁꯤꯗꯅ ꯍꯦꯟꯅ ꯏꯀꯥꯏ ꯀꯩꯒꯤꯅꯣꯕ ꯇꯣꯞ ꯕꯣꯗꯤꯗꯤ ꯌꯥꯕꯨꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯑꯣꯏꯁꯨ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯊꯣꯛꯑꯒ ꯇꯣꯞ 10ꯗ ꯂꯩꯍꯧꯕꯗꯣ ꯑꯗꯨꯃꯗꯤ ꯏꯀꯥꯏꯔꯦ ꯑꯗꯨꯃꯗꯤ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅ ꯍꯣꯠꯅꯩ ꯉꯥꯛꯇꯅꯤ ꯆꯍꯤ ꯀꯅꯥ ꯑꯃꯅ ꯇꯥꯕ ꯑꯃꯅ ꯇꯥꯗꯕ ꯍꯥꯏꯗꯨꯅꯤꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯥꯏ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟ ꯃꯌꯥꯝꯗꯁꯨꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯏꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯔꯤꯅꯦꯕꯀꯣ
ꯊꯦꯡꯅꯕꯁꯤꯗ ꯉꯁꯥꯏꯒꯤ ꯋꯔꯁꯤꯝꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯇ꯭ꯔꯣꯡꯒꯦꯁ ꯄꯤꯂꯔ ꯑꯣꯐ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯀꯅꯥꯅ ꯑꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗꯥꯎꯟ ꯂꯥꯛꯄ ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯄꯤꯕꯤꯕꯁꯦ ꯀꯅꯥꯅ ꯇꯧꯕꯤ ꯑꯍꯥꯟꯕꯗ ꯕ꯭ꯔꯣ ꯑꯩꯒꯤ ꯁꯞꯄꯣꯔꯠꯁꯦ ꯑꯩꯗꯤ ꯐꯦꯃꯤꯂꯤꯗ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯀꯣ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯐꯅꯌꯥꯝ ꯀꯝꯄꯤꯇꯤꯁꯟ ꯂꯦꯞꯄꯁꯨ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯣꯏꯅ ꯃꯊꯪꯗ ꯑꯃꯨꯛꯀ ꯏꯃꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯃꯊꯪꯗ ꯑꯃꯨꯛ ꯍꯣꯠꯅꯔ ꯂꯣꯏꯔꯦ ꯑꯣꯖꯥꯁꯤꯡꯅꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯊꯪꯗ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯀꯅꯤꯗ ꯁꯣꯏꯗꯅ ꯅꯪꯒꯤ ꯕꯣꯗꯤꯁꯦ ꯑꯦꯅꯥꯇꯣꯃꯤ ꯌꯥꯝ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒꯅꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯣꯠꯅꯕꯗꯣ ꯂꯦꯞꯀꯅꯣ ꯑꯗꯨ ꯇꯧꯕꯅꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯃꯗꯤ ꯐꯖꯅ ꯇꯧꯖꯔꯦ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗ ꯁꯥꯟꯅꯕꯁꯦ ꯑꯩꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯦꯛꯑ ꯁꯥꯟꯅꯔꯦ ꯍꯥꯏꯗꯤ ꯁꯥꯟꯅꯐꯝ ꯂꯩꯇꯗꯅꯀꯣ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯌꯥꯝ ꯌꯥꯗꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯑꯗꯨꯅ ꯑꯣꯖꯥ ꯄ꯭ꯔꯗꯤꯞꯀꯤ ꯃꯈꯥꯗ ꯈꯨꯃꯟ ꯂꯝꯄꯥꯛꯁꯤꯗ ꯑꯩꯁꯦ ꯑꯣꯖꯥꯅ ꯅꯪ ꯁꯤꯗ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯩꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯇꯧꯔꯒ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ ꯍꯧꯔꯦ ꯑꯣꯖꯥ ꯄ꯭ꯔꯗꯤꯞꯁꯨ ꯃꯌꯥꯝꯒꯤꯗꯤ ꯏꯟꯁꯄꯤꯔꯦꯁꯟ ꯃꯈꯜ ꯃꯈꯜ ꯏꯟꯁꯄꯤꯔꯦꯁꯟ ꯑꯆꯧꯕ ꯏꯟꯁꯄꯤꯔꯦꯁꯟꯅꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤꯁꯨ ꯁ꯭ꯇꯣꯔꯤ ꯑꯆꯧꯕ ꯑꯃ ꯇꯣꯉꯥꯟꯅꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯁꯨ ꯐꯩ ꯑꯗꯨꯒ ꯋꯔꯁꯤꯝꯒꯤꯗꯤ ꯏꯁꯥꯅ ꯁꯤꯁꯦ ꯑꯩꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯦ ꯀꯔꯝꯕ ꯀꯩꯅꯣꯁꯤꯅ ꯑꯣꯏꯒꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯁ꯭ꯇꯦꯖꯁꯤꯗ ꯁꯤꯁꯤꯗ ꯑꯩꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠꯅꯦꯅ ꯈꯟꯖꯩ ꯇꯔꯅꯤꯡ ꯄꯣꯏꯟꯠꯁꯦ ꯀꯩꯅꯣꯒꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯍꯥꯟꯕ 2021 ꯊꯣꯛꯄꯁꯦ ꯁꯤꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯇꯩꯗꯤ ꯑꯍꯥꯟꯕ ꯊꯣꯛꯄꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯇꯧꯕ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯑꯇꯣꯞꯄ ꯇꯧꯔꯛꯄꯒ ꯑꯃ ꯃꯥꯟꯅꯗꯦꯕ ꯑꯗꯨꯒ ꯁꯨꯝ ꯈꯟꯊꯔꯨꯔꯒꯗꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯕꯗꯤ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯌꯥꯝ ꯇꯧꯔꯛꯑꯦ 2021 ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯥꯁꯨ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔ ꯂꯩꯕ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯅ BP ꯁ꯭ꯇ꯭ꯔꯣꯛꯁꯨ ꯍꯥꯏꯗꯤ ꯃꯁꯥꯅ ꯌꯥꯝ ꯄꯦꯟꯖꯕꯗꯣ ꯑꯩꯅꯒ ꯐꯥꯔꯁ ꯇꯥꯔꯦꯒ ꯍꯥꯏꯕꯗꯨꯗ TV ꯂꯥꯏꯐꯇ ꯌꯦꯡꯕꯗꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯄꯦꯟꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯍꯥꯏꯅ ꯑꯣꯏꯍꯟꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯁꯨ ꯐꯅꯌꯥꯝꯁꯨ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯇꯧꯔꯝꯃꯅꯤ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥꯁꯨ ꯑꯃꯨꯛ ꯂꯩꯕꯅꯤꯅ ꯑꯗꯩ ꯐꯦꯃꯤꯂꯤꯒꯤ ꯏꯁꯨꯁꯨ ꯂꯩꯕꯅꯤ나 ꯑꯃꯨꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕ ꯈꯨꯃꯟ ꯂꯝꯄꯥꯛꯇꯁꯨ ꯑꯃꯨꯛꯁꯨ ꯂꯩꯔꯒꯁꯨ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯅꯤꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦ ꯍꯥꯏꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯈꯤꯕ ꯃꯇꯥꯡ ꯑꯗꯨꯋꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯉꯣꯟꯗ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯍꯧꯕ ꯃꯣꯃꯦꯟꯠꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯗꯤ ꯀꯔꯝꯕ ꯋꯥꯔꯤ ꯑꯝꯇꯪ ꯂꯤ ꯀꯣꯔꯣꯅꯥ ꯃꯅꯨꯡꯒꯤꯁꯦ ꯀꯣꯔꯣꯅꯥ ꯃꯅꯨꯡꯒꯤꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯅ ꯏꯟꯖꯥꯡ ꯐꯪꯗꯕꯒꯤ ꯃꯇꯥꯡ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯂꯥꯠꯁꯦ ꯚꯦꯖꯤꯇꯦꯕꯜ ꯁꯂꯥꯠꯁꯦ ꯁꯦꯝꯅꯕꯒꯤ ꯑꯩꯈꯣꯏꯅ ꯃꯆꯜ ꯂꯩꯕ ꯆꯠꯄꯗ ꯐꯪꯗꯕ ꯑꯗꯣ ꯐꯪꯗꯕꯁꯦ ꯕꯖꯥꯔ ꯔꯥꯎꯟꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂ ꯆꯠꯄꯁꯤꯗ ꯐꯪꯇꯅ ꯍꯜꯂꯛꯈꯤꯕꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯋꯥꯈꯤꯕ ꯇꯥꯏꯃꯤꯡ ꯑꯣꯏ ꯑꯗꯨꯅ ꯑꯗꯨꯒ ꯗꯥꯏꯠꯀꯤ ꯃꯇꯥꯡ ꯌꯧꯔꯛꯑꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦꯕ ꯀꯩꯅꯣꯒꯤꯁꯦ ꯑꯩꯅ ꯍꯦꯛ ꯍꯧꯔꯛꯄꯗ ꯑꯍꯜ ꯂꯃꯟꯈꯩꯅ ꯍꯥꯏꯁꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯩꯗꯧꯗꯣꯏꯅꯣ ꯌꯣꯠ ꯁꯥꯟꯅꯔꯒ ꯑꯗꯨ ꯆꯕꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯣ ꯊꯕꯛꯁꯨ ꯑꯗꯨ ꯄꯩꯁా ꯇꯥꯟꯅꯕ ꯍꯥꯏꯗꯤ ꯂꯝꯕꯤ ꯁꯤꯜꯂꯨ ꯑꯗꯨꯃꯥꯏꯅ ꯀꯩ ꯀꯥꯟꯗꯗꯤ ꯌꯣꯠ ꯁꯥꯟꯅꯔꯒ ꯌꯣꯠ ꯊꯥꯡꯒꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨꯒ ꯍꯥꯏꯔꯒꯀꯣ ꯌꯥꯝ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯑꯗꯣ ꯏꯚꯟ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯐꯥꯎꯕ ꯃꯤ ꯐꯦꯃꯤꯂꯤꯒꯤ ꯀꯩꯅꯣꯗ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯏꯟꯖꯟꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤ ꯌꯣꯠ ꯁꯥꯟꯅꯍꯜꯂꯒ ꯇꯧꯔꯒ ꯀꯥꯅꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯁꯦ ꯏꯁꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯕꯅꯤꯅ ꯐꯅꯌꯥꯝ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯍꯥꯏꯗꯤ ꯊꯤꯡꯖꯤꯜꯂꯛꯑꯁꯨ ꯏꯁꯥꯅ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯐꯤꯜꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯔꯝꯕꯅꯕꯨ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯌꯧꯕ ꯉꯝꯃꯤꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯍꯥꯏꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯜꯍꯧꯔꯣꯏꯅ ꯊꯕꯛꯁꯨ ꯐꯪꯗꯦ ꯅꯪꯅ ꯑꯗꯨ ꯊꯣꯛꯑ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯒ ꯃꯦꯟ ꯐꯤꯖꯤꯛ ꯑꯗꯨꯗ ꯅꯪꯅ ꯊꯣꯛꯏ ꯀꯩꯅꯣꯗꯨꯗꯤ ꯁꯔꯀꯥꯔꯅ ꯀꯩꯝꯇꯁꯨ ꯁꯞꯄꯣꯔꯠ ꯐꯪꯕꯁꯨ ꯅꯠꯇꯦ ꯇꯣꯛꯊꯣꯛꯑꯣ ꯊꯕꯛ ꯇꯧꯅꯕ ꯅꯁꯥꯒꯤ ꯍꯥꯏꯗꯤ ꯑꯁ ꯀꯔꯤ ꯂꯣꯏꯔꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯣꯇꯤꯚꯦꯁꯟꯗ ꯍꯦꯜꯂꯦ ꯑꯗꯨꯏꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅꯁꯨ ꯃꯣꯁꯂꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯇꯩ ꯄꯥꯡꯒꯜ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯦ ꯑꯅꯝꯕꯅ ꯐꯨꯠꯕꯣꯜꯒꯨꯝꯕꯗꯗꯤ ꯐꯅꯌꯥꯝꯗꯤ ꯎꯔꯦꯀꯣ ꯑꯗꯨ ꯐꯨꯠꯕꯣल ꯅꯠꯇꯕ ꯏꯝꯔꯥꯟ ꯍꯣꯏ ꯌꯥꯁꯤꯔ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯠꯇꯕꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯔꯣꯝꯗ ꯊꯣꯛꯂꯛꯄꯁꯤꯗꯤ ꯑꯩꯅꯗꯤ ꯑꯇꯣꯞꯄ ꯑꯣꯕꯖꯔꯞ ꯇꯧꯔꯨꯗꯕꯁꯨ ꯌꯥꯏꯀꯣ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯅꯁꯨ ꯎꯏꯌꯦꯕ ꯑꯦꯆꯤꯞꯃꯦꯟ ꯁꯨꯃꯥꯏꯅ ꯂꯦꯚꯦꯜꯗ ꯑꯦꯆꯤꯞꯃꯦꯟ ꯄꯨꯔꯛꯄꯁꯦ ꯍꯥꯏꯗꯤ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥ ꯂꯦꯚꯦꯜ ꯌꯧꯔꯛꯄ ꯑꯗꯨꯁꯨ ꯆꯍꯤ ꯌꯥꯝ ꯅꯧꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯀꯩꯅꯣ ꯑꯃ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯁꯦꯠ ꯇꯧꯔꯤꯅꯦꯕ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯅꯪ ꯁꯤ ꯂꯦꯚꯦꯜꯗꯨꯗ ꯂꯥꯛꯀꯅꯤ ꯍꯌꯦꯡ
ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯄꯨꯂꯞ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯄꯨꯂꯞ ꯑꯣꯏꯕ ꯃꯥꯏ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯕ꯭ꯔꯥ? ꯇꯁꯦꯡꯅ ꯑꯍꯥꯟꯕꯗ ꯕ꯭ꯔꯣ ꯌꯥꯝ ꯏꯁꯥꯅ ꯍꯥꯏꯗꯤ ꯌꯥꯝ ꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯝꯄꯤꯇꯤꯁꯟꯒ ꯊꯣꯛꯄ ꯒꯥꯏꯁꯦ ꯇꯔꯥꯏꯕ ꯅꯠꯇꯦꯕ ꯑꯗꯩ ꯑꯩꯅ ꯊꯣꯛꯏꯕ ꯀꯩꯅꯣꯁꯤꯁꯨ ꯀꯦꯇꯒꯣꯔꯤꯁꯤꯁꯨ ꯑꯣꯄꯟ ꯑꯣꯏꯕꯅꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯐꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯆꯥꯡꯗꯨꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯣꯠꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯏꯃꯦꯖꯇ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯦꯛꯇ ꯅꯤꯁꯥ ꯆꯥꯕ ꯇꯧꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯆꯠꯂꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯂꯩꯕꯧꯗꯤ ꯂꯩꯌꯦ ꯕ꯭ꯔꯣ ꯕꯣꯗꯤ ꯕꯤꯜꯗꯔꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯀꯤꯄꯨꯔ ꯑꯁꯤꯞ ꯑꯗꯒꯤ ꯑꯗꯨꯝ ꯃꯩꯇꯩ ꯄꯥꯉꯜꯗꯁꯨ ꯍꯣꯏꯀꯣ ꯑꯗꯒꯤ ꯑꯄꯥꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯁꯦꯅꯤꯌꯔꯁꯨ ꯂꯩ ꯑꯗꯒꯤ ꯖꯨꯅꯤꯌꯔꯁꯨ ꯂꯩ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏꯟꯈꯠꯂꯛꯏꯕ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯔꯛꯑꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯗꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯐꯤꯜꯗꯗꯤ ꯐꯅꯦꯛ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯖꯔꯦ ꯑꯗꯣ ꯑꯇꯣꯞꯄꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯜꯁꯤꯗꯁꯨ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯕ ꯄꯦꯔꯦꯟꯁꯤꯡꯁꯦ ꯁꯤꯅꯤꯗ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅꯁꯨ ꯅꯪꯅ ꯍꯥꯏꯐꯦꯠ ꯄꯜꯂꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯕꯣꯗꯤ ꯏꯃꯦꯖꯇꯅ ꯅꯤꯁꯥ ꯆꯥꯕꯅꯤ ꯃꯌꯥꯡ ꯀꯪꯉꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯁ꯭ꯇꯤꯒꯃꯥ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣ ꯁ꯭ꯇꯤꯌꯣꯇꯥꯏꯞ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯌꯥꯡ ꯀꯪꯉꯦ ꯑꯗꯩ ꯄꯥꯡꯒꯜ ꯑꯣꯏꯁꯜꯂꯦ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯒꯨꯂꯤ ꯆꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯗꯕꯜ ꯁ꯭ꯇꯤꯒꯃꯥ ꯑꯣꯏꯕ ꯗꯕꯜ ꯁ꯭ꯇꯤꯌꯣꯇꯥꯏꯞꯇ ꯍꯦꯟꯖꯜꯂꯛꯄꯁꯦ ꯁꯤꯒꯤꯁꯦ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅꯔꯦꯕꯀꯣ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯅꯪꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃ ꯂꯩꯔꯕꯅꯤꯅ ꯂꯦꯚꯦꯜ ꯑꯃꯗ ꯁꯤ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯍꯥꯏꯔꯒ ꯃꯥꯏꯁꯨ ꯃꯌꯥम ꯄꯨꯔꯛꯈ꯭ꯔꯦ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝꯗꯗꯤ ꯊꯦꯡꯅꯔꯝꯗꯣꯏꯅꯦꯕ ꯁꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯗꯣ ꯃꯣꯏꯈꯩꯁꯤꯗ ꯀꯃꯥꯏꯅ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯃꯌꯥꯝꯁꯦ? ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯗ ꯕ꯭ꯔꯣ ꯅꯤꯁꯥ ꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯖꯥꯠ ꯕꯤꯖꯥꯠ ꯍꯥꯏꯗꯤ ꯁꯤꯗꯤ ꯂꯩꯇꯦꯕ ꯑꯩꯅ ꯑꯗꯨꯅꯤ ꯑꯩꯅ ꯃꯨꯁꯂꯤꯝꯅꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯑꯩꯅ ꯍꯤꯟꯗꯨꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯁꯤꯗꯤ ꯂꯣꯏꯅꯃꯛ ꯅꯤꯁꯥ ꯍꯥꯏꯁꯤꯗꯤ ꯂꯣꯏ ꯇꯁ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯇꯧꯒꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏ ꯇꯁ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯇꯥꯎꯕꯁꯦ ꯑꯗꯨꯅ ꯌꯥꯝ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤꯕꯁꯦ ꯑꯃꯗ ꯍꯦꯛꯇ ꯁꯥꯏꯠ ꯑꯃꯗ ꯍꯦꯛꯇ ꯆꯠꯄ ꯑꯃ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯑꯗꯨ ꯇꯧꯔꯁꯨ ꯁꯥꯏꯠ ꯑꯃꯗ ꯍꯦꯛꯇ ꯆꯠꯄ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯗ ꯑꯣꯏꯅ ꯕꯦꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯆꯨꯝꯊꯣꯛꯄꯤꯕ ꯃꯥꯗꯣ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯤꯊꯗꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯍꯥꯏꯗꯤ ꯀꯅꯥ ꯈꯪꯅꯤꯡꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯨꯁꯥꯏꯠꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯃꯤꯗꯨꯒꯤ ꯄꯥꯔꯁꯟꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯁꯨꯃꯥꯏꯅ ꯃꯉꯣꯟꯗꯁꯨ ꯌꯥꯝ ꯊꯦꯡꯅꯔꯗꯤ ꯃꯤ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗꯣ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠꯀꯨꯝꯕ ꯑꯗꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯕꯗ ꯑꯗꯨꯒꯨꯝꯕꯁꯦ ꯐꯥꯎꯗꯅꯕ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤꯗ ꯕꯦꯁ ꯇꯧꯔꯒ ꯃꯥꯁꯦ ꯀꯗꯥꯏꯐꯥꯎ ꯆꯨꯝꯊꯣꯛꯄ ꯌꯥꯏ ꯑꯃ ꯂꯝꯕꯤꯗ ꯇꯥꯔꯝꯃꯁꯨ ꯃꯥꯁꯦ ꯃꯩꯇꯩꯅꯤ ꯄꯥꯉꯜꯅꯤ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯗꯕ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯑꯩꯈoi ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯃꯣꯔ ꯑꯣꯏꯔ ꯂꯩꯗꯧ ꯅꯠꯇꯦꯕ꯭ꯔꯣ ꯅꯣꯡꯃ ꯁꯤꯗꯧ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯔꯒꯀꯣ ꯁꯨꯃꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯅꯤꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯅꯣꯒꯤ ꯉꯁꯥꯏꯒꯤ ꯗ꯭ꯔగ్ꯁꯀꯤ ꯌꯥꯝ ꯆꯥꯎꯕ ꯏꯁꯨ ꯑꯃꯁꯨ ꯂꯩ ꯁꯤꯒꯤ ꯏꯁꯨꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯍꯥꯏꯇꯥꯔꯁꯨ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤꯅ ꯑꯗꯨꯅꯁꯨ ꯌꯥꯝ ꯆꯥꯎꯕ ꯏꯐꯦꯛ ꯑꯃꯁꯨ ꯑꯣꯏꯔꯤꯅꯤ ꯅꯍꯥ ꯃꯌꯥꯝꯁꯤꯗ ꯊꯕꯛ ꯐꯪꯗꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅꯗꯕ ꯉꯁꯥꯏ ꯑꯄꯥꯝꯕ ꯐꯪꯅꯔꯛꯇꯕ ꯃꯌꯥꯝꯗꯨꯅ ꯐꯨꯝꯖꯜꯂꯒ ꯀꯣꯟꯅ ꯅꯤꯁꯥꯗ ꯇꯥꯏꯅꯔꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯊꯣꯝꯖꯤꯟꯕꯁꯦ ꯄꯨꯂꯞꯅ ꯑꯗꯨꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯅꯦꯕ ꯋꯥꯁꯤꯝꯅ ꯍꯥꯏꯁꯦ ꯃꯤꯗꯨꯒꯤ ꯚꯦꯂꯨꯗꯣ ꯌꯦꯡꯕꯤꯔꯒ ꯍꯣꯠꯅꯖꯃꯟꯗꯣ ꯌꯦꯡꯕꯤꯔꯒ ꯑꯉꯝ ꯑꯉꯝꯕ ꯁꯦꯝꯗꯣꯛꯅꯁꯦꯅ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯄꯦꯔꯦꯟꯁꯀꯤ ꯍꯥꯏꯕ ꯄꯟꯕꯁꯨ ꯑꯃ ꯂꯩꯔꯒ ꯋꯥꯁꯤꯝꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯣ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯗꯁꯨ ꯅꯍꯥ ꯅꯠꯇꯕ ꯃꯌꯥꯝ ꯑꯃꯗꯁꯨ ꯐꯦꯃꯤꯂꯤꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯗꯕ ꯌꯥꯝ ꯑꯦꯛꯁꯄꯦꯟꯁꯤቭ ꯑꯣꯏꯕ ꯁ꯭ꯄꯣꯔꯠꯁꯅꯦ ꯆꯥꯕ ꯗꯥꯏꯇꯤꯡ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯁꯤꯒꯤꯁꯦ ꯉꯁꯥꯏ ꯁꯤꯒꯤꯁꯦ ꯋꯥꯁꯤꯝ ꯊꯦꯡꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯇꯥꯡ ꯑꯃꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯪꯒꯤꯁꯨ ꯖꯤꯝꯁꯨ ꯀꯩꯅꯣ ꯇꯧꯔꯤ ꯑꯦꯛꯇꯤꯚꯂꯤ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯖꯤꯝꯗꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯒꯤ ꯁ꯭ꯇꯣꯔꯤꯒ ꯊꯣꯛꯂꯛꯄ꯭ꯔꯥ? ꯍꯣꯏ ꯑꯩꯉꯣꯟꯗ ꯏꯁꯥꯗꯁꯨ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯩꯒꯤ ꯖꯔꯅꯤꯗ ꯑꯣꯏꯅ ꯕꯦꯁ ꯇꯧꯔꯒ ꯑꯩꯅ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥ ꯆꯠꯄꯁꯦ ꯆꯠꯄꯁꯦ ꯌꯥꯝ ꯃꯇꯝꯁꯨ ꯏꯔꯥꯡꯁꯨ ꯍꯧꯔꯛꯄ 2023ꯒꯤ ꯃꯦ ꯑꯗꯒꯤ ꯌꯥꯝ ꯏꯔꯥꯡ ꯀꯟꯕ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯄꯣꯠ ꯆꯩꯁꯨ ꯌꯥꯝ ꯇꯥꯡꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯑꯗ
ꯇꯧꯗꯤ ꯇꯧꯁꯜꯂꯨꯔꯕ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥꯒꯤ ꯇ꯭ꯔꯥꯏꯌꯦꯜꯁꯤꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯤꯁꯜꯂꯨꯔꯒ ꯊꯣꯛꯂꯛꯑꯒ ꯈꯜꯂꯒ ꯑꯩꯁꯦ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥꯒꯤ ꯆꯠꯅꯕꯒꯤ ꯄ꯭ꯔꯦꯞ ꯇꯧꯕꯁꯤꯗ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯄꯣꯠꯁꯨ ꯑꯃꯨꯛ ꯃꯃꯜ ꯇꯥꯡꯁꯜꯂꯛꯄ ꯇꯥꯡꯁꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄ ꯑꯗꯩꯗꯤ ꯐꯪꯉꯤꯒ ꯐꯪꯗꯦꯒꯀꯣ ꯑꯗꯒꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯁꯥꯅ ꯊꯧꯕ ꯒꯥꯔꯤ ꯑꯩ ꯀꯥꯔꯐꯥꯎ ꯌꯣꯟꯊꯣꯛꯑꯒ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯔꯦꯕ ꯏꯁꯥꯅ ꯊꯧꯕ ꯀꯥꯔꯐꯥꯎ ꯌꯣꯟꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯦꯞꯁꯤꯗ ꯈ꯭ꯋꯥꯏ ꯃꯦꯟ ꯑꯣꯏꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯊꯧꯗꯣꯛ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃꯨꯛꯁꯨ ꯇꯧꯁꯜꯂꯛꯄ ꯑꯩ ꯆꯠꯀꯗꯕ ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯁꯤꯗ ꯕꯥꯏꯛꯇ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯑꯗꯨꯅ ꯀ꯭ꯔꯣꯟ ꯂꯣꯏ ꯍꯨꯕꯥꯠꯂꯒ ꯍꯞꯇꯥ ꯑꯃ ꯋꯤꯛ ꯑꯃ ꯑꯅꯤꯗꯤ ꯁꯥꯟꯅꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯂꯦꯞꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯞꯅ ꯍꯧꯔꯒ ꯌꯥꯝ ꯋꯥꯅ ꯆꯠꯈꯤ ꯍꯥꯏꯇꯥꯔꯦ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥꯁꯦ ꯑꯗꯨ ꯌꯥꯝ ꯋꯥꯔꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯄꯤꯕꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯅꯔꯒ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯆꯠꯂꯨꯔꯒ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯌꯥꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯡꯆꯠ ꯑꯃꯗ ꯑꯣꯏꯔꯁꯨ ꯕ꯭ꯔꯣꯟꯖ ꯑꯃꯗ ꯑꯣꯏꯔꯁꯨ ꯐꯪꯉꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ kino ꯇꯧꯔꯒ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯈꯤꯕꯅꯦ ꯑꯩꯁꯦ ꯃꯥꯅꯦ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯉꯁꯥꯏ ꯁꯞꯄꯣꯔꯠꯀꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯑꯇꯣꯞꯄ ꯁ꯭ꯄꯣꯔꯠꯁꯇꯗꯤ ꯐꯨꯠꯕꯣꯜꯗ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯕꯦꯗꯃꯤꯟꯇꯟꯒꯨꯝꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯁ꯭ꯄꯣꯔꯠꯁꯀꯨꯝꯕꯗꯗꯤ ꯁꯞꯄꯣꯔꯠꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯄꯁꯤꯅꯁꯨ ꯍꯦꯟꯕꯗꯧꯅꯁꯨ ꯇꯧꯋꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯗꯤꯁꯀꯁꯁꯨ ꯇꯧꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯤ ꯌꯥꯝ ꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯗꯕ ꯃꯁꯥ ꯑꯣꯟꯂꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯔꯒ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯁꯞꯄꯣꯔꯠꯁꯦ ꯈꯔꯗꯤ ꯋꯥꯠꯄꯗꯤ ꯑꯗꯨꯝ ꯃꯥꯜꯂꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯁ꯭ꯇ꯭ꯔꯒꯜꯗꯨꯗ ꯒꯥꯔꯤꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯒꯥꯔꯤꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦꯕ ꯒꯥꯔꯤꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯩ ꯍꯦꯟꯅ ꯑꯐꯕ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩꯔꯛꯈꯤꯅꯤ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯨꯠꯕꯣꯜꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁ꯭ꯄꯣꯔꯠꯁ ꯅꯣꯏꯅ ꯁꯥꯟꯅꯔꯤ ꯁ꯭ꯄꯣꯔꯠꯁꯤꯒ ꯉꯁꯥꯏꯒꯤ ꯑꯥꯎꯠꯀꯝꯁꯦ ꯍꯥꯏꯗꯤ ꯑꯥꯎꯠꯀꯝ ꯍꯥꯏꯇꯥꯔꯗꯤ ꯄꯩꯁꯥꯃꯛ ꯅꯠꯇꯕ ꯀꯩꯅꯣ ꯐꯪꯉꯛꯄꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯈꯦꯠꯅꯩꯅ ꯁꯤꯗ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯗꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯑꯇꯣꯞꯄ ꯐꯤꯜꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯊꯣꯛꯏꯕ ꯀꯦꯇꯥꯒꯣꯔꯤꯁꯤꯗꯗꯤ ꯄ꯭ꯔꯥꯏꯖ ꯍꯥꯏꯔꯗꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯑꯇꯩ ꯀꯩꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯇ꯭ꯔꯣꯐꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯡꯆꯠꯁꯦ ꯃꯔꯨ ꯑꯣꯏ ꯃꯦꯟ ꯑꯣꯏꯅ ꯑꯗꯨꯒ ꯍꯣꯏ ꯀꯩꯅꯣꯁꯨ ꯀꯦꯁ ꯄ꯭ꯔꯥꯏꯖꯁꯨ ꯊꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯑꯇꯣꯞꯄꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯗꯥꯎꯟꯅꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠꯁꯨ ꯌꯥꯝ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯇꯪ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇꯗꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗꯗꯤ ꯁꯞꯄꯣꯔꯠꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯍꯧꯖꯤꯛꯄꯨꯗꯤ ꯅꯧꯍꯧꯅꯅ ꯈꯔꯕꯨꯗꯤ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯒ ꯁꯤ ꯁꯞꯄꯣꯔꯠꯁꯦ ꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯒꯦꯝꯁꯦ ꯌꯥꯝ ꯄꯩꯁꯥ ꯆꯪꯕ ꯒꯦꯝꯅꯤꯅꯀꯣ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯑꯦꯅꯤ XYZ ꯑꯃꯅ ꯁꯤ ꯐꯤꯜꯁꯤꯗ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯏꯁꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯟꯅ ꯌꯦꯡꯕꯤꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯨꯔꯒ ꯃꯔꯛꯇ ꯂꯦꯞꯄꯁꯨ ꯀꯣꯡꯒꯥꯏꯑꯕꯅꯦꯕ ꯑꯗꯨꯅ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩꯁꯤꯕꯨ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯁꯦ ꯁꯤꯃ ꯈꯟꯊꯍꯟꯅꯤꯡꯉꯦꯕ ꯅꯠꯇꯕꯗ ꯁꯨꯝ ꯐꯤꯠꯅꯦꯁ ꯑꯣꯏꯅ ꯁꯥꯟꯅꯕꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯕꯁꯤꯗꯤ ꯕ꯭ꯔꯣ ꯌꯥꯝ ꯍꯥꯔꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯏꯁꯥꯗꯁꯨ ꯍꯥꯏꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯉꯝꯃꯛꯇ꯭ꯔꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯀꯣ ꯑꯗꯨꯅ ꯁꯞꯄꯣꯔꯠꯁꯦ ꯑꯇꯣꯞꯄ ꯒꯦꯝꯒ ꯐꯦꯃꯤꯂꯤ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯐꯦꯃꯤꯂꯤꯅꯁꯨ ꯇꯧꯋꯤ ꯑꯉꯝꯕ ꯇꯧꯋꯤ ꯑꯗꯣ ꯑꯌꯥꯝꯕ ꯁ꯭ꯄꯣꯔꯠꯁꯇ ꯒꯦꯝꯗ ꯁꯥꯟꯅꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯈꯔ ꯑꯋꯥꯕ ꯏꯃꯨꯡꯅ ꯍꯦꯟꯅ ꯄꯥꯝꯅ ꯁꯥꯟꯅꯖꯩꯕ ꯑꯗꯨꯅ ꯁꯞꯄꯣꯔꯇꯤꯞꯁꯦ ꯐꯦꯃꯤꯂꯤꯅ ꯇꯧꯔꯁꯨ ꯑꯇꯣꯞꯄꯗꯒꯤ ꯐꯪꯗꯕ ꯁꯤꯒꯨꯝꯕ ꯑꯗꯨꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤꯗꯤ ꯌꯥꯝ ꯋꯥꯏ ꯁꯞꯄꯣꯔꯠꯁꯦ ꯑꯗꯨꯅ ꯑꯇꯣꯞꯄꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯗ ꯁꯞꯄꯣꯔꯠꯁꯦ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯈꯤꯇꯪ ꯁꯤꯔꯤꯌꯁ ꯗꯤꯁꯀꯁꯟꯁꯤꯗ ꯈꯤꯇꯪ ꯁꯥꯏꯗ ꯊꯣꯛꯂꯛꯑꯒ ꯋꯥꯔꯁꯤꯝꯁꯦ ꯑꯗꯨꯝ ꯀꯣꯏ ꯆꯠꯄ ꯌꯥꯝ ꯎꯏ ꯒꯥꯔꯤꯗ ꯐꯣꯇꯣꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗꯅꯣ ꯑꯗꯨꯝ ꯀꯥꯏꯗꯅꯣ ꯍꯦꯛꯇ ꯌꯧ ꯂꯩꯔꯝꯃꯦ ꯐꯣꯇꯣ ꯊꯥꯒꯠꯂꯛꯄꯗ ꯑꯗꯣ ꯁꯤꯒꯤꯁꯦ ꯋꯥꯔꯁꯤꯝꯅ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯒ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯐꯝꯁꯦ ꯀꯥꯏꯗ ꯂꯩ ꯑꯗꯨꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯣꯏꯕ ꯆꯠꯄ ꯄꯥꯝꯃꯦ ꯃꯅꯤꯄꯨꯔꯔꯕ ꯃꯅꯤꯄꯨꯔꯁꯨ ꯃꯄꯥꯟ ꯈꯤꯇꯪ ꯄꯥꯝꯖꯕ ꯃꯐꯝ ꯑꯃ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯗꯤ ꯇꯁꯦꯡꯅ ꯑꯩ ꯀꯩꯅꯣꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯥꯏꯠꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯆꯠꯂꯝꯃꯦ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯆꯠꯂꯝꯃꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯏꯔꯥꯡ ꯂꯩꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯀꯣꯏꯕ ꯂꯥꯡꯕ ꯍꯥꯏꯔꯁꯨ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦꯗ ꯍꯥꯏꯗꯤ ꯏꯔꯥꯡꯒꯤꯁु ꯂꯩꯕꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯨ ꯈꯪꯗ ꯌꯥꯗꯕ ꯑꯗꯩ ꯃꯌꯥꯝꯅ ꯑꯃꯨꯛ ꯀꯣꯏ ꯆꯠꯇꯅ ꯑꯗꯨ ꯇꯧꯗꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯍꯥꯏꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯁꯦ ꯁꯞꯄꯣꯔꯠꯁꯨ ꯇꯧꯗ ꯌꯥꯗꯦ ꯑꯋꯥꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏ ꯆꯠꯄ ꯈꯣꯠꯄ ꯑꯁꯤꯗꯤ ꯇꯧꯗꯦ ꯑꯩꯗꯤ ꯍꯧꯖꯤꯛꯁꯦ ꯋꯤꯛꯁꯦ ꯖꯤꯝꯗ ꯄꯨꯔꯥ ꯂꯩꯕꯅꯤꯅ ꯁꯟꯗꯦꯗꯪꯅꯦꯕ ꯑꯩꯅ ꯐꯪꯉꯤꯁꯦ ꯁꯟꯗꯦꯁꯦ ꯑꯣꯐ ꯐꯪꯕꯅꯤꯅ ꯉꯥꯏꯍꯥꯛ ꯔꯤꯐ꯭ꯔꯦꯁꯤꯡ ꯑꯣꯏꯅꯕꯅꯀꯣ ꯑꯗꯨꯃꯥꯏꯅ ꯀꯣꯏꯊꯣꯛꯄ ꯏꯃꯥꯟꯅꯕ ꯈꯔ ꯍꯧꯔꯒ ꯁꯤ ꯃꯉꯥꯏꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯁꯦ
ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯩ ꯑꯦꯡꯒꯦꯖꯃꯦꯟ ꯂꯩꯔꯤ ꯋꯥꯁꯤꯝꯒꯤ ꯍꯥꯏꯗꯤ ꯕ꯭ꯔꯦꯟ ꯀꯣꯂꯥꯕꯣꯔꯦꯁꯟ ꯈꯔꯁꯨ ꯑꯗꯨꯝ ꯎꯖꯩꯀꯣ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯅꯠꯇꯕꯗ ꯀꯩ ꯑꯇꯣꯞꯄ ꯑꯦꯡꯒꯦꯖꯃꯦꯟ ꯂꯩꯔꯤ ꯍꯥꯏꯗꯤ ꯖꯤꯝ ꯑꯣꯏꯔꯁꯨ ꯕ꯭ꯔꯦꯟ ꯑꯦꯡꯒꯦꯖꯃꯦꯟꯕꯨ ꯑꯣꯏꯔꯁꯨ ꯕ꯭ꯔꯦꯟ ꯑꯦꯡꯒꯦꯖꯃꯦꯟꯁꯦ ꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯁꯄꯣꯟꯁꯔꯠ ꯄꯥꯏꯔꯤꯕ ꯑꯩꯅ ꯔꯟꯒꯤ ꯔꯤꯕꯝ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤꯁꯦ ꯁꯤꯗꯪ ꯄꯥꯏꯔꯦ ꯑꯩꯈꯣꯏ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯑꯣꯏꯅꯀꯣ ꯑꯇꯣꯞꯄ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯥꯟꯒꯤꯗꯤ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯣ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯅ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯧꯁꯜꯂꯨꯔꯁꯨ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯣꯏ ꯁꯣꯜꯂꯛꯀꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯕ꯭ꯔꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯥꯟ ꯀꯩꯀꯥꯗꯤ ꯑꯝꯇ ꯀꯣꯂꯥꯞ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯖꯒꯦ ꯍꯥꯏꯔꯁꯨ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯆꯥꯟꯁ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯐꯅꯌꯥꯝ ꯑꯃ ꯃꯥꯡꯉꯦ ꯅꯍꯥꯈꯩꯗ ꯑꯩꯈꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯕꯗ ꯅꯪ ꯅꯇꯣꯟꯗ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯃꯥꯡꯉꯦ ꯑꯗꯣ ꯁꯤꯁꯤꯅ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯂꯩꯕꯅꯤ나 ꯑꯩꯈꯣꯏꯅ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯥꯔꯁꯨ ꯃꯅꯨꯡꯗꯗꯤ ꯐꯅꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯗꯗꯤ ꯐꯅꯌꯥꯝ ꯑꯃ ꯁꯣꯛꯏꯅꯦ ꯁꯤꯃꯗꯤ ꯈꯪꯉꯤꯀꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯈꯤꯇꯪ ꯑꯣꯟ ꯂꯥꯏꯇꯔ ꯅꯣꯠ ꯑꯩꯈꯣꯏ ꯋꯥꯔꯁꯤꯝꯗ ꯀꯩꯅꯣ ꯇꯧꯒꯦ ꯔꯤꯄꯤꯠ ꯐꯥꯏꯌꯔ ꯑꯣꯏꯅꯅꯦ ꯁꯨꯝ ꯀꯣꯏꯁꯟ ꯀꯣ ꯉꯥꯛꯇꯪ ꯍꯪꯒꯦ ꯁꯤꯁꯦ ꯑꯗꯨꯝ ꯅꯪ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯑꯗꯨꯝ ꯑꯟꯁꯔꯗ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯌꯥꯅꯤ ꯑꯍꯥꯟꯕꯁꯦ ꯋꯥꯔꯁꯤꯝꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯥꯏꯗꯣꯜꯁꯦ ꯒ꯭ꯂꯣꯕꯦꯜꯂꯤ ꯍꯥꯏꯕ ꯑꯃ ꯌꯥꯏ ꯂꯣꯀꯦꯜꯒꯤ ꯍꯥꯏꯕ ꯑꯃ ꯑꯦꯟꯇ꯭ꯔꯤꯗꯤ ꯂꯣꯀꯦꯜꯗꯗꯤ ꯑꯩ ꯑꯣꯖꯥꯗꯣ ꯑꯗꯨꯝ ꯑꯩ ꯑꯣꯖꯥ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔ ꯍꯣꯏ ꯑꯗꯨꯒ ꯋꯥꯔꯁꯤꯝꯅ ꯈ꯭ꯋꯥꯏ ꯄꯥꯝꯅ ꯌꯦꯡꯕ ꯐꯤꯜꯝ ꯖꯣꯅꯔꯁꯦ ꯀꯔꯝꯕ ꯐꯤꯜꯝꯈꯩꯁꯤꯅ ꯑꯣꯏꯗꯣꯏꯅꯣ ꯑꯦꯛꯁꯄꯦꯟꯗꯤꯕꯜ ꯁꯥꯊꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯅꯠꯇ ꯇꯥꯔꯗꯤ ꯑꯇꯣꯞꯄ ꯀꯔꯤ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯔꯝꯕ ꯌꯥꯏ ꯐꯨꯠꯕꯣꯜ ꯇꯧꯔꯝꯒꯅꯤ ꯐꯨꯠꯕꯣꯜ ꯑꯣꯐꯀꯣꯔꯁ ꯑꯗꯨꯒ ꯖꯤꯝ ꯁꯥꯟꯅꯕꯗ ꯋꯥꯔꯁꯤꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯋꯥꯔꯛꯑꯥꯎꯠ ꯗꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯋꯥꯔꯛꯑꯥꯎꯠ ꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕꯁꯦ ꯀꯩꯅꯣ ꯕꯦꯛ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯇꯣꯞꯄꯒ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯤꯅ ꯗꯦꯜ ꯁꯥꯟꯅꯕꯁꯦ ꯗꯦꯜ ꯁꯥꯟꯅꯕ ꯈ꯭ꯋꯥꯏ ꯄꯥꯝꯃꯦ ꯑꯇꯣꯞꯄꯒꯩ ꯑꯗꯨꯅꯅꯦ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯅ ꯍꯦꯜꯂꯤꯗ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯑꯗꯨꯒ ꯉꯁꯥꯏ ꯈꯤꯇꯪ ꯃꯊꯪꯁꯤꯁꯨ ꯈꯤꯇꯪꯕꯨꯗꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯋꯥꯔꯁꯤꯝꯁꯦ ꯃꯁꯛꯁꯨ ꯐꯖꯩ ꯃꯁꯥꯁꯨ ꯐꯩ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯑꯝꯅꯤ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯄꯥꯝꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔꯗ ꯄꯥꯝꯕ ꯀ꯭ꯋꯥꯂꯤꯇꯤꯁ ꯅꯠꯇ꯭ꯔꯒ ꯚꯦꯂ꯭ꯌꯨꯁ ꯀ꯭ꯋꯥꯂꯤꯇꯤꯁ ꯍꯥꯏꯕ ꯂꯩꯇꯦꯕ꯭ꯔꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯌꯥꯝ ꯆꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯒꯤ ꯌꯥꯝ ꯍꯣꯠꯅꯕꯗꯣ ꯏꯁꯇ꯭ꯔꯒꯜ ꯌꯥꯝ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯋꯤꯗꯥꯎꯠ ꯏꯁꯇ꯭ꯔꯒꯜ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯀꯥꯟꯅꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯑꯗꯥ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ ꯄꯨꯟꯁꯤꯁꯤ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯅ ꯏꯁꯇ꯭ꯔꯒꯜ ꯌꯥꯝ ꯇꯧꯔꯒ ꯍꯥꯏꯗꯤ ꯍꯌꯦꯡꯋꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯇꯦꯕꯜ ꯑꯣꯏꯅꯕ ꯑꯗꯨꯝ ꯑꯣꯏꯅ ꯍꯥꯔꯠ ꯋꯥꯔꯛ ꯌꯥꯝ ꯇꯧꯕꯗ ꯄꯥꯝꯃꯦꯕ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕ ꯍꯥꯔꯠ ꯋꯥꯔꯛ ꯇꯧꯕ ꯃꯤ ꯄꯥꯝꯃꯦ ꯑꯗꯨꯒ ꯂꯥꯁꯀꯤꯁꯦ ꯖꯤꯝ ꯁꯥꯟꯅꯕ ꯃꯤꯗꯤ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯏꯅ ꯆꯨꯝꯕ ꯅꯍꯥꯟꯋꯥꯏ ꯕ꯭ꯔꯣ ꯀꯩꯅꯣꯒꯤꯗ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯒꯤꯗ ꯁꯤꯂꯤꯟꯗꯔ ꯐꯥꯎ ꯊꯥꯡꯒꯠꯂꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯌꯣꯠꯇꯣ ꯊꯥꯡꯒꯠꯅꯕ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯁꯤꯂꯤꯟꯗꯔꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯑꯗꯨꯝ ꯕꯛꯀꯦꯠꯀꯨꯝꯕ ꯇꯧꯔꯒ ꯁꯥꯟꯅꯔꯦ ꯍꯣꯏ ꯊꯥꯡꯒꯠꯇꯕ ꯄꯣꯠ ꯂꯩꯇ꯭ꯔꯦꯕ ꯍꯣꯏ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯗꯤꯁꯀꯁꯄꯨꯗꯤ ꯇꯧꯅꯈ꯭ꯔꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯑꯗꯒꯤ ꯑꯉꯥꯡꯈꯩꯒꯤ ꯅꯍꯥꯈꯩꯒꯤ ꯍꯥꯏꯕ ꯑꯃ ꯁꯤꯒꯤ ꯂꯥꯁ ꯑꯣꯏꯅ ꯏꯃꯦꯖꯁꯤꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯌꯨꯠ ꯑꯥꯏꯀꯣꯟ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯔꯤꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯌꯨꯠ ꯑꯥꯏꯀꯣꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯈꯩꯗ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯈꯩꯁꯤꯗ ꯅꯍꯥꯈꯩꯁꯤꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯑꯍꯥꯟꯕ ꯅꯤꯁꯥꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯤꯁꯥꯒꯤ ꯀꯩꯅꯣꯅꯤꯅ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯇꯧꯔꯁꯦ ꯅꯤꯁꯥ ꯆꯥꯕꯁꯦ ꯀꯩꯝ ꯀꯥꯟꯅꯗꯦꯕ ꯉꯛ ꯅꯨꯡꯉꯥꯏꯕꯒꯤ ꯈꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯖꯦꯅꯦꯔꯦꯁꯟ ꯐꯖꯅ ꯍꯥꯏꯅꯍꯧꯒꯦ ꯑꯗꯨ ꯇꯧꯍꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯏꯁꯥꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯑꯃ ꯆꯪꯉꯦꯕ ꯅꯤꯁꯥꯒꯤ ꯄꯥꯛꯈꯛꯀꯤ ꯋꯥ ꯅꯠꯇꯕ ꯏꯁꯇ꯭ꯔꯒꯜ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯇꯧꯔꯤꯕ ꯐꯤꯜꯗꯨꯗ ꯑꯩ ꯍꯦꯛꯇ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯈꯛꯇ ꯅꯠꯇꯦꯕ ꯇꯧꯔꯤꯕ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯑꯦꯅꯤ ꯑꯩꯒꯤ ꯐꯤꯜ ꯂꯩꯛ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯑꯦꯕ꯭ꯔꯤ ꯐꯤꯜꯗꯨꯗ ꯐꯣꯀꯁ ꯐꯖꯅ ꯄꯤꯕꯤꯕ ꯉꯝꯅꯕ ꯇꯧꯕꯤꯕ ꯏꯁꯇ꯭ꯔꯒꯜ ꯇꯧꯕꯤꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ
ꯋꯥꯔꯁꯤꯝꯅꯁꯨ ꯍꯥꯏꯈ꯭ರೆ ꯅꯨꯃꯤꯠ ꯇꯔꯨꯛꯅꯤꯁꯤꯗꯤ ꯊꯕꯛ ꯐꯖꯅ ꯁꯨꯖꯕꯅꯤ ꯉꯁꯤ ꯁꯟꯗꯦꯁꯦ ꯄꯣꯊꯥꯕ ꯗꯦꯅꯤꯅ ꯁꯟꯗꯦꯁꯤꯗ ꯀꯥꯏꯊꯣꯛꯑꯒ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛ ꯋꯥꯔꯁꯤꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏ ꯄꯣꯔꯛꯄ ꯉꯝꯕ ꯍꯦꯟꯅꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯔꯛꯄ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯒ ꯋꯥꯔꯁꯤꯝꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯩ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ